Manipuri law and order ngakpagi thabak tinungda ising chaibagum thogli KNFP ki cadre singna hingchai tamagi thabak chathare konchaku ki khunja singna nomai kapsilakpada ama sokle ama manglore tha se ki taragum gi numit yunglakpa tanjada kangpopi district ki lailon wifi kuki kholdegi khulase ki khunja nupi singna faraga mamit amasung makut punsilaga matungda KNFPD da sinathokiba pastor ani yauna naga micham taruk ki langlalangjin phangba ngamdrigai amasung ngarang na Imphal ukrul lambi ki TM kasom manakta ukrul tamna cheng pusenba truck driver man nongmaina kaptuna hatkibai thodok phongphong saringai ki cherakta Manipur amasung India lainga kasu taunaba kuki militant sangi manungda ama oriba KNFP na lalon wifi kuki khulgi khunja singa khosamnaduna hingchai tambagi thawong sing chatharaklei ngase ayuk pung 10:45 tarakpada kangpopi district ki laimakhong police station ki jurisdiction manung chaliba konsa khul konsaram khul fauduna chenba tagiu ki turel mapana kuki national front p KNFP gi afaba makhal gi khusu khulai paiba kedar dararomna khunthangna lalun wifi kuki khulgi khunja singa khosamnaduna nomai kapsilakpada konsa khulgi khunja na ama makut yeta nomai maruna pandana sokre thodo asidagi thawai hingnaba chingthakdagi chongtharakpada atopa nupa macha ama sokhibaga loinana thodok thokfamdagi mafam khangludraba khunja amasu soktuna lairambadagi rimsta pukhalaktuna laikanakre thodo asida ye thangba khutta nomai maruna pandana soklabana adugi maming kachiak lungbo chawang kunga apokpa parachamdin chawang kawi nomai maruna palhaudrabasu nomai kapsilakpadagi thawai hingnanaba thodok thokfamdagi Chingmaida chongtharakpada nangal amadi khwangda sokhiba nupa machadugi mamingna manonlungbo abon mai taraga mapan abokpa parantho nang abon mai kawi thodo asidagi mafam khangdana lairubadagi khunja sing amasung security personnel singna khongul likhiba mioi adugi mamingna paunga lak bhok manga malang mai yangkhaiga mari apokpa lunglen mang kawi makhoi ahuma konsa khogi khunja ngaktani thodo asigi matangda pauche asina phangba report ki matungina di konsa khulgi mathak thangba chingi sarukta tagiu ki haina khangnaba turel ama cheli matam kaya ki mamangdagi turel asigi isingbu konsa khogi khunja singna pipe sijinaduna tahalaklaga khulasigi khunja singna chana thaknaba yauna hiram kaya da sijinarekhibani numit kharani ki mamangdagi khunja singna sem saba pipe ta ising taraktabadagi ngasi ayuk nomai maru mayongna khiba khunja sing asi haunaduna turel asigi ising chentha halaknaba pipe haptuna semliba mafam yenglusi haiduna changsilubani turel asi konsa khulagi chingthaklomda kilometer Anirom lapna na chenbani hari khunja sing asina ayuk pung 10:30 tarakpada mafam masi tamna changselubada turel maya nakna mangjawnuna lumduna lairamba KNFP gi keda dararomna lailon wifi kuki khulgi khunja singa khusabnaduna nomai kapsilakibani hari thodo asigi pau taraba matungda central force ki gari tare nipal lomda personal sing tongduna turel asigi maikairomda changsenkhiba miyamna unahawi hari ngasigi thodo asibu konsakhul konsaram village authority gi maikaidegi akanba mawngda yaningdaba phongdorali attack asi tamthiraba amasung Meeoi bagi lichat nataba thawongni haina phongdorakpaga loinana KNFP na lailon wifi khulgi khunja singa khusamnaduna konsa khul naga village ki micham khunja singda chatharakpani hairi maram asina mari leinaba authority na khudakta lokhotpam thokpa thabak sing lokhatuna konsa khulgi khunja singbu khudongthiba thodok sing mayok nahanbiganu amasung panthadana khulasigi khunja singi hingbada changbata ngai fadaba polam sing phanganbiu thodok sigi matangda mapung phaba investigation chathaduna mara leiba Meeoi singbu logi matungina piu haina so phongdorakli micham da tatana khutharakpada laingana action lawdrabadi miyamna civil war tholakpa yai konsa khulgi chairman khulai paiba singna micham da tatana khutharakpada laingana action amata lawdrabadi khangba ngamlaktaba miyamna civil war tholakpagi phibam da laklagani amasung khamba wagadaba irang thoraknabagi macha oirakani haina konsa khulgi chairman di adam leangmaina phongdokre ngasi ayuk KN FP na nomai kapsilakpadagi soktuna rimsta laikanakiba konsa khogi kachik yaklungbo chawangi matangda layeng sangasida wafam asi mangna pauming da phongdokhibani mangna hai konsa khulgdagi khitang kakhatlaga leiba tureldagi khulgi chana thaknaba ising lorakpadu ngarangdagi laktabadagi ngasi ayuk khunja ahumna yengsinba chatpada lumduna leiramba kuki khulai paiba singna nomai kapsilakpani khulgi ising laktrabadi khunja singna yengba soiduna karakani khangbadagi kuki militant singna pipe kakthatlaba matungda ngaiduna leiramkhibani laibak fabadagi khunja singna kuki militant sing leire haiba khanghaubadagi thawaidi hingawre adubu khunja ahumgi manungda amadi nongmai maruna panduna tamthina sokle haiki kuki militant singna michamda tatana asiguma thawong chatharaklibasi akanba mawngna yaningde haibada tangai fadana changba ising laktabadagi yengluba khunja singda nomai kapsilakpasi
ꯃꯊꯣꯡ ꯍꯨꯛꯇꯕ ꯊꯕꯛꯅꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯈꯨꯗꯛꯇ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯆꯦꯟꯅꯕꯁꯤꯡ ꯐꯥꯗꯨꯅ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯃꯤꯆꯝꯗ ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯃꯤꯌꯥꯝꯁꯨ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯂꯣꯏꯔꯛꯇꯨꯅ ꯑꯉꯝꯕ ꯑꯃ ꯇꯧꯔꯛꯄꯗ ꯁꯤꯚꯤꯜ ꯋꯥꯔ ꯊꯣꯔꯛꯀꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯂꯩꯉꯥꯛꯅ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯑꯦꯛꯁꯟ ꯂꯧꯈꯠꯄ ꯇꯉꯥꯏ ꯐꯗꯦ꯫ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯈꯨꯠ ꯊꯥꯔꯛꯄꯗ ꯂꯩꯉꯥꯛꯅ ꯑꯦꯛꯁꯟ ꯂꯧꯈꯠꯇ꯭ꯔꯕꯗꯤ ꯈꯥꯡꯕ ꯉꯝꯂꯣꯏꯗꯕ ꯏꯔꯥꯡ ꯊꯣꯛꯅꯕꯒꯤ ꯃꯆꯥꯛ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯈꯤ꯫ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯒꯤ ꯃꯅꯨꯡꯗ ꯒꯣꯔꯈꯥ ꯔꯦꯖꯤꯃꯦꯟꯠ ꯑꯃꯗꯤ CRPFꯅ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯆꯪꯁꯤꯟꯗꯨꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯒ ꯑꯁꯣꯛꯄꯁꯤ ꯄꯨꯊꯣꯔꯛꯈꯤꯕꯅꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯄꯨꯔꯛꯄꯒꯤ ꯂꯝꯕꯤꯗ ꯀꯨꯀꯤꯁꯤꯡꯅ ꯁꯤꯐꯥꯏꯒꯤ ꯒꯥꯔꯤꯗ ꯑꯄꯟꯕ ꯄꯤꯔꯛꯈꯤ ꯑꯃꯗꯤ ꯑꯁꯣꯛꯄ ꯄꯨꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯤꯡꯕꯗꯒꯤ ꯊꯦꯡꯊꯅ ꯅꯨꯡꯊꯤꯜ ꯄꯨꯡ 3:50 ꯇꯥꯔꯛꯄꯗ ꯔꯤꯝꯁ ꯌꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯈꯤ꯫ ꯑꯃꯔꯣꯝꯗ ꯐꯨꯠꯍꯤꯜꯁ ꯅꯥꯒꯥ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯀꯃꯤꯇꯤꯒꯤ ꯀꯟꯚꯦꯅꯔ NG ꯑꯈ꯭ꯌꯨꯟꯁꯨ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯒꯨꯝꯕ ꯇꯠꯇꯅ ꯊꯣꯛꯂꯛꯂꯦ ꯍꯥꯏꯔꯗꯨꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯒ ꯃꯤꯁꯤ ꯃꯤꯅꯥꯒꯤ ꯊꯧꯗꯣꯛ ꯊꯣꯛꯂꯛꯂꯤꯕ ꯑꯁꯤꯅ ꯂꯩꯉꯥꯛꯅ ꯌꯥꯅꯤꯡꯗꯕ ꯈꯛꯇ ꯐꯣꯡꯗꯣꯛꯄꯒꯤ ꯃꯍꯨꯠꯇ ꯑꯦꯛꯁꯟ ꯂꯧꯐꯝ ꯊꯣꯛꯏ꯫ ꯀꯟꯗꯦꯝ ꯈꯛꯇ ꯇꯧꯔꯒ ꯑꯦꯛꯁꯟ ꯂꯧꯗ꯭ꯔꯕꯗꯤ ꯀꯅꯥꯅ ꯑꯦꯛꯁꯟ ꯂꯧꯒꯗꯧꯔꯤ ꯍꯥꯏꯅꯁꯨ ꯍꯪꯈꯤ꯫ ꯑꯍꯨꯝ ꯇꯝꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤꯕ ꯊꯧꯗꯣꯛ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯦ ꯑꯋꯥꯡꯕꯣꯡ ꯅꯤꯎꯃꯥꯏ ꯉꯁꯤ ꯑꯌꯨꯛ ꯀꯣꯟꯁꯥ ꯈꯨꯜ ꯀꯣꯟꯁꯥꯔꯝ ꯈꯨꯜꯒꯤ ꯈꯨꯟꯖꯥ ꯑꯍꯨꯝꯅ ꯈꯨꯜ ꯑꯁꯤꯅ ꯁꯤꯖꯤꯟꯅꯔꯛꯄ ꯏꯁꯤꯡꯒꯤ ꯄꯥꯏꯞ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯅꯕ ꯆꯪꯂꯨꯕꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯅꯤ ꯆꯤꯡꯅꯕꯁꯤꯡꯅ ꯃꯈꯣꯏ ꯑꯍꯨꯝ ꯇꯝꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯦ ꯍꯥꯏꯅ NPF ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯌꯨꯅꯤꯠꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠꯁꯨ ꯑꯣꯏꯔꯤꯕ MLA ꯑꯋꯥꯡꯕꯣꯡ ꯅꯤꯎꯃꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯃꯥꯌꯣꯛꯅꯈꯤꯕ ꯃꯤꯑꯣꯏ ꯑꯍꯨꯝꯒꯤ ꯃꯃꯤꯡ ꯄꯜꯂꯗꯨꯅ ꯑꯋꯥꯡꯕꯣꯡ ꯅꯤꯎꯃꯥꯏꯅ ꯍꯥꯏ ꯑꯁꯤꯒꯨꯝꯕ ꯃꯤꯆꯝꯁꯤꯡꯗ ꯆꯠꯊꯔꯛꯄ ꯚꯥꯏꯑꯣꯂꯦꯟꯁꯀꯤ ꯊꯧꯑꯣꯡ ꯑꯁꯤ ꯌꯥꯐꯝ ꯊꯣꯛꯇꯦ ꯑꯃꯁꯨꯡ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯅ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯅꯨꯡꯗ ꯇꯣꯈꯥꯏ ꯇꯥꯍꯟꯕꯒ ꯂꯣꯏꯅꯅ ꯑꯀꯤ ꯑꯈꯪ ꯍꯦꯟꯅ ꯅꯪꯍꯜꯂꯦ꯫ ꯃꯔꯝ ꯑꯁꯤꯅ ꯈꯨꯟꯖꯥ ꯑꯍꯨꯝꯗ ꯃꯥꯌꯣꯛꯅꯍꯟꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯗꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯗꯨꯅ ꯆꯞ ꯆꯥꯕ ꯃꯔꯝ ꯈꯪꯗꯣꯛꯄꯒ ꯂꯣꯏꯅꯅ ꯃꯔꯥꯜ ꯂꯩꯕꯁꯤꯡꯕꯨ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ꯫ ꯄꯥꯔꯇꯤ ꯄꯨꯝꯅꯃꯛꯅ ꯚꯥꯏꯑꯣꯂꯦꯟꯁꯇꯒꯤ ꯂꯥꯞꯅ ꯂꯩꯕꯤꯌꯨ ꯑꯃꯁꯨꯡ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯑꯃꯁꯨꯡ ꯏꯪ ꯇꯞꯄ ꯍꯟꯖꯤꯜꯂꯛꯅꯕꯒꯤꯗꯃꯛ ꯋꯥꯔꯤ ꯁꯥꯅꯕꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯆꯪꯁꯤꯟꯃꯤꯟꯅꯁꯤ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔ ꯐꯤꯚꯝꯒꯤ ꯃꯇꯥꯡꯗ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯀꯟꯚꯦꯟꯁꯟ ꯄꯥꯡꯊꯣꯛꯂꯒꯅꯤ ꯑꯁꯥꯝ ꯀꯁꯥꯔ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯑꯃꯗꯤ ꯊꯦꯡꯅꯔꯤꯕꯁꯤꯡ ꯑꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯅꯦꯇꯤꯚ ꯄꯤꯄꯜꯁ ꯀꯃꯤꯇꯤꯅ ꯁꯤꯟꯗꯨꯅ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯀꯟꯚꯦꯟꯁꯟ ꯑꯃ ꯃꯊꯪ ꯊꯥꯒꯤ 2ꯗ ꯃꯈꯥꯟ ꯚꯤꯂꯦꯖꯇ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯀꯃꯤꯇꯤ ꯑꯁꯤꯒꯤ ꯀꯟꯚꯦꯅꯔ ꯑꯁꯥꯝ ꯀꯁꯥꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝꯗ ꯋꯥꯐꯝ ꯑꯁꯤ ꯂꯥꯎꯊꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯂꯩꯇꯥꯗ꯭ꯔꯤꯕ ꯑꯃꯁꯨꯡ ꯃꯩ ꯆꯥꯛꯂꯤꯕ ꯐꯤꯚꯝꯁꯤꯡ ꯑꯁꯤ ꯄꯨꯊꯣꯛꯇꯨꯅ ꯃꯤꯐꯝ ꯑꯁꯤꯗ ꯈꯟꯅꯒꯅꯤ꯫ ꯈꯟꯅꯒꯗꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯗꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯂꯧꯊꯣꯛꯄꯁꯨ ꯑꯦꯕ꯭ꯔꯣꯒꯦꯁꯟ ꯇꯧꯕ ꯑꯃꯁꯨꯡ ꯏꯁꯨꯁꯤꯡ ꯑꯁꯤꯒ ꯂꯣꯏꯅꯅ NRC ꯑꯞꯗꯦꯠ ꯇꯧꯕꯒꯤ ꯋꯥꯐꯝꯅꯤ꯫ ꯁꯨꯗ ꯂꯩꯔꯛꯂꯤꯕꯁꯤꯡꯗ ꯀꯥ ꯍꯦꯟꯕ ꯊꯕꯛꯁꯤꯡ ꯇꯧꯔꯦ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯂꯗꯨꯅ NRC ꯑꯞꯗꯦꯠ ꯇꯧꯗ꯭ꯔꯤꯉꯩꯗ SIR ꯍꯧꯔꯛꯄ ꯑꯃꯁꯨꯡ ꯁꯦꯟꯁꯁ ꯆꯠꯊꯒꯅꯤ ꯍꯥꯏꯔꯛꯄꯅ ꯌꯦꯜꯍꯧꯃꯤꯁꯤꯡꯗ ꯑꯆꯧꯕ ꯆꯩꯊꯦꯡ ꯃꯥꯌꯣꯛꯅꯍꯜꯂꯦ ꯍꯥꯏꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯥꯟ ꯚꯤꯂꯦꯖꯇ ꯊꯥ ꯑꯁꯤꯒꯤ 2ꯒꯤ ꯑꯌꯨꯛ ꯄꯨꯡ 11:30ꯗꯒꯤ ꯍꯧꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯀꯟꯚꯦꯟꯁꯟ ꯑꯁꯤꯗ ꯑꯍꯜ ꯂꯃꯟ ꯏꯟꯇꯦꯂꯦꯛꯆꯨꯑꯦꯜ ꯑꯃꯁꯨꯡ ꯃꯔꯩꯕꯥꯛꯄꯨ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯂꯨꯞ ꯌꯥꯎꯅ CSOꯁꯤꯡ ꯑꯃꯁꯨꯡ ꯅꯥꯒꯥ ꯑꯃꯗꯤ ꯃꯤꯇꯩꯁꯤꯡꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ꯫ ꯏꯃꯥ ꯏꯕꯦꯜ ꯏꯆꯦ ꯏꯆꯜ ꯑꯃꯁꯨꯡ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯇꯨꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯈꯤ꯫ ꯅꯦꯇꯤꯚ ꯄꯤꯄꯜꯁ ꯀꯃꯤꯇꯤ ꯃꯅꯤꯄꯨꯔꯒꯤ ꯀꯣ-ꯀꯟꯚꯦꯅꯔ TH ꯗꯦꯕꯥꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯌꯦꯜꯍꯧꯃꯤꯁꯤꯡꯗ ꯀꯤꯍꯟ ꯈꯪꯍꯟꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯔꯛꯄꯗꯒꯤ ꯀꯃꯤꯇꯤ ꯑꯁꯤ ꯁꯦꯝꯕꯅꯤ꯫ ꯀꯃꯤꯇꯤ ꯑꯁꯤꯅ ꯑꯦꯀꯥꯗꯦꯃꯤꯁꯤꯌꯟ ꯁ꯭ꯀꯣꯂꯔ ꯑꯃꯗꯤ ꯃꯍꯩꯔꯣꯏ ꯂꯨꯞꯁꯤꯡꯒ ꯄꯨꯟꯁꯤꯟꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯃꯤꯟꯅꯒꯅꯤ꯫ ꯃꯤꯌꯥꯝꯅ ꯀꯃꯤꯇꯤ ꯑꯁꯤꯗ ꯋꯥꯈꯜꯂꯣꯟ ꯑꯃꯗꯤ ꯂꯧꯁꯤꯡ ꯄꯤꯕꯤꯌꯨ ꯇꯨꯡꯒꯤ ꯃꯤꯔꯣꯜ ꯀꯟꯅꯕ ꯂꯝꯕꯤ ꯁꯦꯝꯗꯕ ꯌꯥꯗꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯁꯨꯗ ꯂꯩꯔꯕꯁꯤꯡꯒ ꯄꯨꯟꯁꯤꯟꯅꯗꯨꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯁꯤꯡꯅꯔꯛꯂꯦ ꯍꯥꯏꯈꯤ꯫ ꯂꯩꯀꯥꯏꯅ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏꯕꯨ BLO ꯍꯥꯞꯂꯝꯂꯦ꯫ ꯏꯅꯨꯃꯦꯔꯦꯁꯟꯒꯤ ꯐꯣꯔꯝꯗ ꯑꯇꯣꯞꯄꯒꯤ ꯅꯝꯕꯔ ꯌꯥꯎꯔꯝꯂꯦ꯫ ꯂꯨꯞ 13 ꯏꯂꯦꯛꯁꯟ ꯀꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥ ECIꯒꯤ ꯄꯥꯎꯇꯥꯛ ꯃꯇꯨꯡꯏꯟꯅ ꯉꯔꯥꯡꯗꯒꯤ ꯃꯅꯤꯄꯨꯔꯗ ꯍꯧꯈꯤꯕ ꯁ꯭ꯄꯦꯁꯤꯑꯦꯜ ꯏꯟꯇꯦꯟꯁꯤꯚ ꯔꯤꯚꯤꯖꯟ SIRꯒꯤ ꯏꯅꯨꯃꯦꯔꯦꯁꯟꯒꯤ ꯊꯕꯛꯇ ꯄꯤꯕ ꯐꯣꯟ ꯅꯝꯕꯔꯗ ꯃꯔꯤ ꯂꯩꯅꯕ ꯕꯨꯊ ꯂꯦꯚꯦꯜ ꯑꯣꯐꯤꯁꯥꯔ BLOꯒꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯤꯑꯣꯏꯒꯤ ꯇꯦꯂꯤꯐꯣꯟ ꯅꯝꯕꯔ ꯌꯥꯎꯔꯝꯕ ꯊꯦꯡꯅꯔꯦ ꯍꯥꯏꯔꯗꯨꯅ ꯋꯥꯊꯣꯛ ꯑꯣꯏꯗ꯭ꯔꯤꯉꯩꯗ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯅ ꯂꯨꯞ 13ꯒꯤ ꯀꯟꯚꯦꯅꯔ ꯁꯥꯟꯇꯅ ꯍꯥꯛꯄꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯅꯨꯡꯊꯤꯜ ꯀꯩꯁꯥꯝꯄꯥꯠꯇ ꯂꯩꯕ IPSAꯒꯤ ꯂꯣꯏꯁꯪꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝꯗ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ECIꯒꯤ ꯄꯥꯎꯇꯥꯛ ꯃꯇꯨꯡꯏꯟꯅ ꯉꯔꯥꯡꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ SIRꯒꯤꯗꯃꯛ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛꯇ ꯌꯦꯡꯅꯕ ꯂꯥꯛꯂꯤꯕ ꯏꯅꯨꯃꯦꯔꯟꯒꯤ ꯐꯣꯔꯝ ꯑꯁꯤ ꯚꯣꯇꯔꯁꯤꯡꯅ ꯃꯦꯜꯂꯒ BLOꯁꯤꯡꯅ ꯄꯤꯔꯕ ꯃꯇꯨꯡꯗ ꯑꯣꯟꯂꯥꯏꯟ ꯄꯣꯔꯇꯦꯜ ꯃꯣꯗꯇ ꯁꯕꯃꯤꯠ ꯇꯧꯒꯗꯕꯅꯤ꯫ ꯊꯕꯛ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯇꯝꯄꯥꯛꯀꯤ ꯃꯐꯝ ꯈꯔꯗ ꯏꯅꯨꯃꯦꯔꯦꯁꯟꯗ ꯄꯤꯔꯤꯕ ꯐꯣꯟ ꯅꯝꯕꯔꯗ BLOꯒꯤ ꯅꯠꯇꯕ ꯑꯇꯣꯞꯄꯒꯤ ꯅꯝꯕꯔ ꯍꯥꯞꯂꯛꯄꯒꯤ ꯊꯧꯑꯣꯡ ꯀꯌꯥ ꯊꯦꯡꯅꯔꯦ꯫ ꯂꯩꯉꯥꯛꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯑꯃꯗꯤ ꯔꯨꯜꯒꯤ ꯃꯇꯨꯡꯏꯟꯅ SIRꯒꯤ ꯊꯕꯛ ꯄꯥꯡꯊꯣꯛꯄꯤꯌꯨ꯫ ꯄꯣꯂꯤꯇꯤꯛꯁꯀꯤ ꯑꯣꯏꯖꯕ ꯃꯑꯣꯡꯗ ꯊꯕꯛ ꯇꯧꯕꯤꯒꯅꯨ꯫ ꯊꯧꯑꯣꯡ ꯑꯁꯤ ꯇꯁꯦꯡꯅ ꯁꯣꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯔꯣꯟꯕ ꯑꯦꯖꯦꯟꯗꯥ ꯑꯃ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯍꯪꯂꯗꯨꯅ ꯇꯝꯄꯥꯛꯇ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯆꯠꯊꯔꯛꯂꯒꯗꯤ ꯆꯤꯡꯗꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯆꯠꯊꯔꯝꯒꯅꯤ ꯈꯜꯂꯨꯕꯗ ꯑꯋꯥꯕ ꯃꯁꯛ ꯑꯣꯏꯔꯤ ꯍꯥꯏꯈꯤ꯫ SIRꯒꯤꯗꯃꯛ ꯇ꯭ꯔꯦꯅꯤꯡ ꯐꯪꯅꯕ BLOꯁꯤꯡꯅ ꯏꯅꯨꯃꯦꯔꯦꯁꯟꯒꯤ ꯐꯣꯔꯝꯗ ꯑꯇꯣꯞꯄꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯌꯥꯎꯁꯤꯜꯂꯛꯄ ꯍꯥꯏꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯊꯧꯑꯣꯡꯗ ꯊꯕꯛ ꯇꯧꯕꯤꯒꯅꯨ꯫ ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯅꯠꯇ꯭ꯔꯒꯗꯤ CSOꯁꯤꯡꯅ SIR ꯕꯣꯏꯀꯣꯠ ꯇꯧꯔꯛꯄ ꯌꯥꯏ ꯍꯥꯏꯅꯁꯨ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤ꯫ ꯆꯥꯏꯅꯥꯒꯤ ꯌꯨꯅꯥꯟꯗ ꯀꯣꯜ ꯃꯥꯏꯅꯤꯡ ꯈꯥꯏꯔꯛꯄꯗꯒꯤ ꯃꯤꯑꯣꯏ 5 ꯁꯤꯈ꯭ꯔꯦ꯫ ꯍꯟꯗꯛꯇ ꯆꯥꯏꯅꯥꯒꯤ
ꯁꯥꯟꯁꯤ ꯄ꯭ꯔꯣꯚꯤꯟꯁꯇ ꯃꯥꯏ ꯅꯤꯡꯈꯥꯏꯔꯛꯄꯗꯒꯤ ꯃꯤꯑꯣꯏ 42ꯒꯤ ꯄꯨꯟꯁꯤ ꯃꯥꯡꯈ꯭ꯔꯕ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯇꯨꯡꯗ ꯀꯥꯡꯂꯣꯟ ꯀꯥꯏꯅ ꯆꯂꯥꯏꯕ ꯃꯥꯏꯅꯤꯡ ꯑꯣꯄꯔꯦꯁꯟ ꯑꯃ ꯅꯤꯡꯈꯥꯏꯔꯛꯄꯗꯒꯤ ꯃꯤꯑꯣꯏ 5 ꯁꯤꯈ꯭ꯔꯦ ꯍꯥꯏꯔꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯌꯨꯅꯥꯟ ꯄ꯭ꯔꯣꯚꯤꯟꯁꯇ ꯂꯩꯕ ꯍꯨꯏꯁꯦ ꯀꯥꯎꯟꯇꯤꯗ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 4:30 ꯇꯥꯕꯗ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯃꯥꯏ ꯅꯤꯡꯈꯥꯏꯔꯛꯄꯗ ꯃꯤꯑꯣꯏ 6 ꯔꯦꯁꯀ꯭ꯌꯨ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈꯤꯕꯗ ꯃꯤꯑꯣꯏ ꯑꯃ ꯈꯛꯇꯃꯛ ꯍꯤꯡꯍꯧꯈꯤꯕꯅꯤ ꯍꯥꯏꯅ ꯆꯥꯏꯅꯤꯖ ꯁ꯭ꯇꯦꯠ ꯃꯦꯗꯤꯌꯥꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯃꯥꯏꯅꯤꯡ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯅꯤꯡꯈꯥꯏꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯟꯕꯒꯤ ꯊꯕꯛ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ ꯊꯥ ꯑꯁꯤ 22ꯗ ꯁꯥꯟꯁꯤ ꯄ꯭ꯔꯣꯚꯤꯟꯁꯇ ꯂꯩꯕ ꯂꯤꯎꯁꯦꯟ ꯌꯨ ꯀꯣꯜ ꯃꯥꯏꯟꯗ ꯒ꯭ꯌꯥꯁ ꯄꯣꯈꯥꯏꯗꯨꯅ ꯃꯥꯏꯅꯔ 42 ꯁꯤꯍꯟꯈꯤꯕ 100 ꯍꯦꯟꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯈꯤꯕ ꯑꯃꯁꯨꯡ ꯃꯤꯑꯣꯏ 2 ꯊꯤꯕ ꯐꯪꯗꯅ ꯂꯩꯔꯛꯈꯤꯕꯒꯤ ꯇꯨꯡꯗ ꯉꯁꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ ꯊꯥ ꯑꯁꯤ 22ꯗ ꯒ꯭ꯌꯥꯁ ꯄꯣꯈꯥꯏꯗꯨꯅ ꯀꯣꯜ ꯃꯥꯏꯟ ꯑꯗꯨꯗ ꯁꯤꯟꯃꯤ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏ 42 ꯁꯤꯍꯟꯈꯤꯕ ꯑꯗꯨ ꯀꯨꯝꯖꯥ 2009ꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯥꯏꯅꯤꯡ ꯑꯦꯛꯁꯤꯗꯦꯟꯠ ꯑꯣꯏꯔꯤ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕꯁꯤꯡꯗꯒꯤ ꯐꯪꯂꯛꯄ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯥꯟꯁꯤꯒꯤ ꯂꯥꯏꯕꯛ ꯊꯤꯔꯕ ꯊꯧꯗꯣꯛ ꯑꯗꯨ ꯃꯤꯑꯣꯏꯕꯗ ꯈꯨꯗꯣꯡꯊꯤꯔꯛꯂꯣꯏꯗꯕ ꯀꯥꯡꯂꯣꯟꯁꯤꯡ ꯉꯥꯛꯅ ꯆꯠꯇꯕꯒ ꯂꯣꯏꯅꯅ ꯑꯔꯣꯟꯕ ꯇꯅꯦꯜꯁꯤꯡ ꯊꯝꯂꯝꯕꯗ ꯅꯠꯇꯅ ꯔꯦꯖꯤꯁꯇꯔ ꯇꯧꯗꯕ ꯁꯤꯟꯃꯤꯁꯤꯡ ꯃꯊꯧ ꯇꯧꯔꯝꯕꯗꯒꯤ ꯃꯤ ꯀꯟꯕꯒꯤ ꯊꯕꯛꯁꯤꯡꯗ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯈꯤꯕꯅꯤ ꯍꯥꯏꯔꯤ